ꯑꯗꯣꯝꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯑꯗꯣꯝꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅꯅꯕꯒꯤ ꯄꯣꯏꯟꯠ 10 ꯐꯅ ꯅꯨꯡꯁꯤꯅ ꯈꯪꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯈꯪꯍꯧꯗꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯁꯣꯛꯆꯤꯜꯂꯛꯄ ꯀꯌꯥ ꯌꯥꯎꯔꯤ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯅ ꯈꯪꯅꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯁꯨ ꯃꯔꯝ 이khꯪ ꯈꯪꯗꯅ ꯅꯨꯡꯁꯤ ꯃꯔꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯕ ꯅꯠꯇꯦ ꯑꯗꯣꯝꯅꯗꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯚꯥꯞ ꯇꯥꯗꯕ ꯏꯪꯒꯤꯠ ꯀꯌꯥ ꯎꯠꯂꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒ ꯅꯨꯡꯁꯤꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯕꯣꯏꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯅ ꯅꯨꯄꯤꯁꯤꯡꯅ ꯍꯤꯔꯝꯁꯤꯗ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯈꯥ ꯇꯥꯅ ꯀꯥꯟꯅꯔꯛꯀꯅꯤ ꯈꯟꯖꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯪꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯃꯔꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨꯗꯤ ꯀꯃꯦꯟꯠ ꯑꯣꯏꯅ ꯄꯤꯕꯤꯔꯛꯎ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕꯗ ꯅꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯊꯨꯅ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯇꯕ ꯃꯁꯤ ꯇꯣꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯕ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯅꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯅꯤꯡꯗꯕ ꯑꯃꯗꯤ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ WhatsApp ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯅꯍꯥꯛ ꯌꯥꯎꯕ ꯐꯣꯇꯣꯁꯤꯡ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯗꯤ ꯐꯣꯇꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯅꯤꯡꯗꯕ ꯃꯁꯤꯁꯨ ꯑꯗꯣꯝꯕꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯑꯍꯨꯝꯁꯨꯕꯗ ꯅꯍꯥꯛꯀꯤꯗꯃꯛ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯑꯀꯛꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯕ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯍꯥꯛꯀ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯌꯥꯊꯣꯛꯇꯕ ꯁꯣꯝ ꯈꯪꯖꯤꯟꯕꯤꯌꯨ ꯃꯁꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯃꯉꯥꯁꯨꯕꯗ ꯃꯍꯥꯛꯅ ꯅꯉꯣꯜꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇꯕ ꯃꯊꯪꯒꯤꯁꯤꯅ ꯃꯍꯥꯛꯅ ꯇꯣꯏꯅ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯛꯇꯕ ꯑꯃꯗꯤ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯀꯔꯤꯒꯨꯝꯕ ꯅꯛꯁꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯒꯅ ꯌꯨ ꯉꯥꯎꯕ ꯃꯇꯝꯗꯇ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯅꯝꯕꯔ 7 ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯑꯦꯛꯁꯀꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄ ꯃꯁꯤꯁꯨ ꯅꯍꯥꯛꯄꯨ ꯃꯥꯅ ꯊꯧꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯅꯤꯄꯥꯟꯁꯨꯕ ꯅꯍꯥꯛ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯍꯪꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯔꯛꯂꯕ ꯆꯦꯛꯁꯤꯟꯕꯤꯔꯣ ꯅꯝꯕꯔ 9 ꯅꯉꯣꯜꯗꯒꯤ ꯂꯩꯊꯣꯛꯅꯕ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯇꯧꯅꯕ ꯇꯣꯏꯅ ꯍꯣꯠꯅꯔꯛꯄ ꯅꯝꯕꯔ 10 ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯡ ꯍꯥꯏꯕꯗꯤ ꯕꯔꯊꯗꯦ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯀꯦꯖꯟꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯅꯤꯡꯁꯤꯡꯂꯛꯇꯕ ꯑꯃꯗꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯇꯕ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯤꯔꯥꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯊꯛꯀꯤ ꯄꯣꯏꯟꯠ 10 ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯗꯨ ꯊꯥꯖꯕꯤꯌꯨ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯅꯍꯥꯛꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯕꯗꯤ ꯇꯁꯦꯡꯅ ꯁꯣꯏꯔꯕꯅꯤ ꯐꯤꯚꯝꯁꯤꯗ ꯅꯍꯥꯛꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯇꯨꯅ ꯃꯉꯣꯟꯗ ꯎꯍꯜꯂꯨ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕ ꯀꯔꯤ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯇꯁꯦꯡꯅ ꯎꯒꯅꯤ ꯈꯪꯒꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯅꯉꯣꯟꯗ ꯃꯔꯥꯟ ꯁꯤꯅꯕ ꯍꯣꯠꯅꯔꯤꯕꯔꯥ ꯃꯤꯔꯥꯏꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯂꯥꯞꯊꯣꯛꯅꯤꯡꯂꯤꯕꯔꯥ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ ꯑꯗꯣꯝꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯅꯍꯥꯛꯄꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯪꯗꯣꯛꯅꯅꯕꯒꯤ ꯄꯣꯏꯟꯠ 10 ꯃꯊꯛꯇ ꯊꯝꯖꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡ ꯑꯗꯨ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯁꯣꯏꯗꯅꯃꯛ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯣꯏꯗꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯔꯣꯏꯕꯗ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ
इकाई खुमनब उच्चबग लोइनना खुरुमजरी।